कुकी हैनबी मसद मपू साबगी मखा सथरक कांगपोक्पी सब डिविजन डिस्ट्रिक्ट की मनुंगसना लेबा सावांग किनिंग खुन मनुंगदा कुकी खुन अहुमना कांगलोन कायना खुंदा सिलक्तुना मखोय गोयबा साइन बोर्ड सिंग युंखलक्रे हैरि सावांग किनिंग विलेज अथॉरिटी न थदरक पसोलमदा सावांग किनिंग खुन मनुंगदा कुकी खुन अहुम हाइबदी खोलेन साइकोट अमदी वेस्ट हाईपीएसी नौ तसलखि हाइरिबा खुन अहुम मसिना सावांग किनिंग गी लेरिबा ngam manungda makhoi goiba signboard sing yungkhatuna aranbu wafam sing sandorapa sima gyamna lebak thibani haina palladuna wafam sing asida lengana ahenba miyeng sangduna ground verification tawhiu kanglon kaina khunda sinduna lenga ki laiba resource sing mari leinaba singna launa ba honariba si thingbiu amadi sawang kining naga kungi territorial integrity amadi saktam kanbiu khunasigi mamangai digi leiraklaba saktam sing kaihanba yaro herki Sawang kining kun manung nauna kunda silakpa koki kun akum asina kanglon kaina makhoi goibu kungi nung sing dung silakpa nung sing asida oidaba wafam oidaba yumpham yawdu wai kya thazilakpa asina miyamna samamnaba pokal heba wafam su siolosina phungtokri siolosina hai west haipi kun asina sawang kining kun manung da laisinduna makhoi asi mauksing koki bidis ki makhada lebani laikhidraba sip telkho thangna khunasi lingkhatlambani haina makhoina thetpa signboard ti iri masima aranma yumpham sungyaw yawda bo wafamni khunasi mamangai matamdagi leiraklaba sawang kining khungi manungda laisilakibani khun singasina kangpakpi district ki dc office ta gi makhoisi lengana masakhangba khun singni haijinduna lenga ki tongan khudong saba sing lawri hen akan mamaral siraduna sirolsina hai koki khun ahum asina naga singi khun sawang kining da laisinduna satharakliba kanglon kaiba thabok singa simak yamna lebak thibani thawdok singa sina lenga lon da asawo sapu masu piri heba wafam thamladuna lenga ki lairib scheme singa si phangpham thokpa miyoi singa phangan bigi mahuta kanglon kaina namthak tawduna lairib singda phanganduna lairi lenga amadi mari leinaba singa hiramasigi matangda akhanaba miyeng sangdun lokhatpham tokpa thabak sing lokhatpiu heba wafam sawang kining village authority na thadorak pasiolosina makhatarakli English singaniga kunga tareki assembly mikhal Manipur kananabagi mikhal uhensi bimol lakli besa English singaniga kunga tata pangthokadoriba Manipur legislative assembly gi mikhal Manipur kananaba mikhal uhensi haina Manipur gi lok sabha gi MP Dr Angomsa bimol akoi jamna phungtokre ngarang hengang block congress committee na sinduna hengang mayale kaide leiba Manipur Pradesh Congress committee gi general secretary Pangaijab Sarasandra gi yumda pangthokiba MP Dr Angomsa bimol amasum CLP leader Oibo bina Interaction taunabigi thoramna saruk yakiba MP Dr Angomsa bimol akoi jamna hai Manipur da haukiba mikhal sing nampu sapu gi thawong kya sejina dona mikhal da mai pakani haibado hauju leitri mi khara matam khara gi apang wasibidi yaidubo mipum khudimak matam pumbi gi apang wasibidi sumloi lakli besa English ngani gi kunga treta pangthok doriba state assembly gi mikhal asi voter sing akiba leitana masagi hakna khanba mihut sing gi lenga amal heli Manipur kanabigi mikhal uhensi nampu sapu suknam sasan thingminasi Manipur hauji thokli birang asi idea of Manipur thugaina bo honaba makhal gi irang ni hauji Manipur gi apun saktam phajana kairi hana frame amagi manungi mingsel crack satnu leiramani hauji ti mingsel adu phajana kairi frame adu su trek tektingaida sanaba mingsel no bama sindoktuna frame manung hapauksi India na hausik tawriba mong sidi India kaibati yaroi Manipur kaigera ming hongera kari tawgera tawjaw haibigi mong ni Manipur se hausik rule of law na lengak taba state amagumna center na thamli Delhi na lawba warep na lengak state ama oina BJP ni state asida sasan pairingai matamdagi lairakli hanasu MPB mong na phungdoki law and order si state ki subject oiraga su Manipur Delhi gi warep na lengak state ama oina lairakli bisi laibak thibani hairaduna Dr. Bimol na makhata na hai democracy satba laiba asida democracy asingbu wantuk amasum Indian constitution na pidiba satnabi singang na state asida satna hanba sungani Manipur santi hanjin hangi hairagadi accountability ama hana lehenba sanghaiki hengang AC gi manungda leiba polling station kya dagi lakpa yamlaba miyamna saruk yaduna pangthukiba thawramaduda MPCC gi general secretary P Sarasandran hai Manipuri apunbagi saktam amasum ngangkhaida singnarakpa punama Congress lengang na thingaduna lakhi Manipur gi ngangkhai kaigadabu oiragadi chief minister pham thado hairabasu thadokani haikiba chief minister gi phamdagi Manipur kanman hena maru oi laukhiba oibo bini Congress party ni
Sharachandran hai hengang AC ki mihut na Manipur sahi teret makai lengang season paibada hengang AC hiram kya sakhotlaba AC ama oiram lagani hai na miyam na khanari badugi tayo na bapibam da laidi hengang AC hauzi hiram kya sothaduna laidi hari landslide na amukka hana train service yan kidri leptana suba nong na mara moiraga tungan mafam sing de landslide tawbadigi Manipur yauna awang poki tungan mafam sing yawgadaba train service ta apan nupi dunu lakpa du makatana ngasi Assam gi Dima Hasau district ki manung chanba Lamding Badarpur hill section da landslide thokpadigi amukki hena yan khidri landslide na mara moiraga railway track pumjin khiba si laukthuna bakana honari adubo train service amu hanna haunabigi damak matam kya yamna sangadagi haibaduri sapsana haiba ngamdri Hausik landslide thoktiba mafam asi yauna awang poki state sing nong leptana suba sina mara moiraga khudongthiba thokliba mafamda thabak subada sauna khudongsadaba tholi NFR North East Frontier Railway ki Chief Public Officer oiriba Kapijan Kishore Sharma hai landslide thokpa sina maram oiraga awang poki state sing Assam Tripura Manipur Mizoram amasum atai mafam sing yawbada apan boyangi ohenkhre landslide thokliba mafam asida hokibani to kaba numitasu landslide thokibani landslide sina maram oiraga mafam asida paisiliba laiba amadi amot akai sing asi sengdoktriba phawba train service tawdana bakhankhri mauna makhatan hai Frontier Railway gi senior engineer amasum official sing gi miyang makhada mission kya sijina duna sengdokpagi thabak leptana sathari masigi matakta Guwahati Lamding Silchar Badarpur amadi Agartala gi passenger sing gi yenglaga help desk sangdokre Haukiba Jun Kungo Humdoidigi Hauraga Assam Manipur Tripura amasum Mizoram yawgadaba train service sing asi laiba asigi atai mafam singa samnadana lerakibani adobo Haukiba Jun Kunthradigi service asi amuhana hauki landslide na maram oiraga July 3 digi train service asi amuhana lepkibani hausik landslide thokliba mafam asi Jun Kungo Humdodis thokraba mafam amani Chusampurdagi Kangpokpi tamna purakpa heroin kilogram 2.193 fari Chusampurdagi Kangpokpi tamna 4-wheeler gari amar haptuna purakhiba heroin brown sugar kilogram 2.193 tupul thongda police amasum CRPF ki combined team amana phare hari heroin singasi gari asita tonglakhiba Kangpokpi gi modbongi ji phaibungdagi genmilen hakip sai kungamari amasum sandel gi Khangborol village dagi Holmilen Khongsai sei kunthra ka wami na sapon kep samaga maudraga tarukta hablaga purakpani haidenisu pawxtus makhatana pali Naga sing operation Blue Brat ning singkhre naga ki tungan mulup sing sinduna ngarang operation Blue Bart ki thaudok ning sing dunu kunthra ka trek sumba operation Blue Bart ki anniversary pangtokre Senapati gi Tahamjam gi All Mande Bazaar da leiba Maram Student Union Secretariat Complex ta pangtokiba thoramadu Naga People's Movement for Human Rights na pangtokibani amadi thoramadu da NSF UNC Ansam NWU NPO PNU PNTM TNL yauna PNCM ki mihut sing saruk yakhi Operation Brubad Sikumza English ngama samapanga March Futereta Oinamda Assam Rifles na Nagamisam Kungatre Haki Nupi Ohum Rep Tauki Nupi Manga Moles Tauki Mioi Maudraga Taruk Karigumba Maram Amata Laitana Pazinduna Tamki Mioi Sahunga Nifutamtin Otnaki Yumsamaga Kungamanga Maitaki Search Tara School Taruk Tuwaki Bagolina Tuan Maka Hen Bathos Sataki Edi Ngasigi Thoramadu Operation Blue Brata Lakidrabisingi Mapamda NSF ki Hanagi General Secretary Shipuni NG Philon Lusinguna Ikaikumna Butki Amadi Sarugyaki Bukuding the minute Amatumina Leptuna Lakidrabisingi Tawai the Mapugi Lakol English Signal Laina Batoniki NPM HR Secretary General Naingulo Gromina Oinamgi Taudo Puna Honana Ningsing Kibagaloina Taudo Sigi Asuma well Panganabigi the Lepalaitana Tianaki Ganaki Taudo Sigi Matanga, Kona Kumsa English Samapan Mogdragon to power hearing Toki Madi, Sahi Manga Tsupna, testimony Lokravas power, Assume well Pang the lady have a wapam Tamladuna, security force na question Duna lady Miyangi, assume well Pangloy, Indian Army na Matampumba Nagasung Bunam Taduna, Namtak Taguna Lakpado, Oinamgi Taudo Oshina, Indian Army Singa Sigma Section Malem Gimiam the Mapumpana Kangan Mangam have a wapam Tamki. Taudo Osuki Matana Nagasana Sanksi Libetuan to one Kungzang Singashi the Malem the Libetuan to one the Purup Singa, Mapumpana Sokolakli have a wapam Tamladuna, Nagasing Lady but Taudo Watoxing as military operation a Kaidon the Waroisin, Purapungam Habisi, India Langana Kanglavani have a wapam so, Magna Fondoki.
ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯨꯕꯥꯔꯗ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯩꯊꯦꯡꯁꯤꯡ ꯊꯝꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕꯒꯤꯗꯃꯛ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯂꯛꯂꯤ꯫ ꯇꯦꯟ ꯇꯛꯄ ꯍꯦꯗꯂꯥꯏꯟ ꯑꯃꯅ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯒꯣꯜ ꯏꯟꯗꯦꯛꯁ ꯃꯅꯤꯄꯨꯔ 15 ꯁꯨꯕꯗ ꯂꯩꯔꯤ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯗꯤꯁꯇ꯭ꯔꯤꯛ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯕꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯃꯁꯨꯡ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯤꯇꯤ ꯑꯥꯌꯣꯒꯅ ꯄꯨꯟꯅ ꯒꯣꯜ 16ꯇ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯒꯣꯜ ꯏꯟꯗꯦꯛꯁ ꯔꯤꯄꯣꯔꯠ 2023-24ꯗ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯆꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯗꯤꯁꯇ꯭ꯔꯤꯛ 10ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯁꯂꯥꯏ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯆꯞ ꯆꯥꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 6ꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯕꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯒꯥ ꯑꯃꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯄꯤꯡꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯒꯣꯕꯤꯟ ꯔꯣꯗꯇꯒꯤ ꯃꯩꯇꯩ ꯁꯂꯥꯏ ꯊꯤꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯔꯨꯅꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯠ ꯑꯗꯨ ꯂꯧꯇꯨꯅꯕ ꯑꯃꯅꯤ꯫ ꯃꯆꯥꯕꯨ ꯃꯌꯨꯝꯗꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯤꯄꯜꯁ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯏꯖꯝ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯤ꯫ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ GAC ꯐꯥꯎꯕ ꯁꯦꯝꯕ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯈꯠꯇꯨꯅ ꯃꯔꯥꯜ ꯂꯩꯇꯕ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯗꯨꯅ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯔꯥꯜ ꯂꯩꯇꯕ ꯁꯥꯗꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ 5ꯃꯛ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯜꯂꯤꯕ ꯑꯥꯌꯣ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯗꯨꯅ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯗꯤꯜꯂꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯁꯦꯝꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯜꯂꯤ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯉꯔꯥꯡ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯜꯂꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯁꯦꯝꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯀꯥꯏꯊꯣꯛꯄ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯜꯂꯤꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯥꯁꯤꯁ ꯁꯨꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ CM ಶ್ರೀ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯁ꯭ꯃꯥꯔꯠ ꯕ꯭ꯂꯦꯛꯕꯣꯔꯗꯁꯤꯡ 2,993 ꯊꯝꯂꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ 19,963 ꯑꯀꯛꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯑꯌꯥꯕꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ PR ꯂꯩꯉꯥꯛꯅ ꯒꯣ ꯇꯨ ꯏꯝꯐꯥꯜꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕ ꯃꯃꯥꯡꯒꯤ BJP ꯂꯩꯉꯥꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯣꯠꯊꯔꯕ ꯃꯐꯝꯁꯤꯡꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯊꯧꯁꯤꯜ ꯄꯥꯏꯈꯠꯂꯝꯈꯤ꯫ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯒꯣ ꯇꯨ ꯍꯤꯜꯁ, ꯒꯣ ꯇꯨ ꯚꯤꯂꯦꯖꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯝꯈꯤ꯫ ꯃꯇꯝꯗꯨꯒꯤ BJP ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛ ꯆꯥꯎꯈꯠꯄꯒꯤ ꯊꯕꯛ ꯃꯥꯟꯅꯅ ꯊꯝꯅꯕ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ BJP ꯂꯩꯉꯥꯛ ꯑꯗꯨ ꯂꯩꯇ꯭ꯔꯕꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯁꯟ ꯂꯩꯔꯕꯅ ꯃꯃꯥꯡꯒꯤ BJP ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯝꯕ ꯒꯣ ꯇꯨ ꯍꯤꯜꯁ, ꯒꯣ ꯇꯨ ꯚꯤꯂꯦꯖꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯊꯧꯁꯤꯜ ꯑꯁꯤꯒꯤ ꯃꯇꯧ PR ꯂꯩꯉꯥꯛꯅ ꯇꯝꯗꯨꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯂꯤꯕ ꯑꯁꯤ ꯒꯣ ꯇꯨ ꯏꯝꯐꯥꯜꯒꯤ ꯊꯧꯁꯤꯜ ꯑꯁꯤꯅꯤ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯕ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯂꯥꯛ ꯁꯥꯔꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯍꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯦꯟꯒꯗꯕ ꯃꯒꯨꯟ ꯑꯗꯨ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯤ꯫ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫
ꯃꯗꯨꯅ PR ꯂꯩꯉꯥꯛꯅ ꯒꯣ ꯇꯨ ꯏꯝꯐꯥꯜꯒꯤ ꯊꯧꯁꯤꯜ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯇꯨꯅ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯍꯔ ꯑꯃ ꯑꯣꯏꯕꯒꯤ ꯁꯦꯟꯐꯝ ꯊꯣꯛꯄ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯁꯨꯅ ꯆꯦꯜꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯁꯤ ꯇꯉꯥꯏꯐꯗꯦ꯫ ꯃꯅꯤꯄꯨꯔꯗ BJP ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯑꯃꯗꯤ ꯕꯪꯒꯂꯣꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯋꯥꯠꯇ ꯄꯥꯗꯅ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝꯗ ꯌꯥꯋꯣꯜ ꯌꯥꯇꯥꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯀꯨꯔꯤꯇꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯕꯁꯨ ꯏꯝꯐꯥꯜ ꯁꯍꯔ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤ, ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯀꯔꯝ ꯇꯧꯔꯤ, ꯁꯍꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯐꯕ ꯏꯁꯤꯡ ꯄꯤꯊꯛꯄ ꯐꯪꯂꯤꯕ꯭ꯔꯥ, ꯂꯣꯏꯅꯅ ꯁꯍꯔ ꯃꯌꯣꯜꯃꯛꯇꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯐꯤꯕꯝ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯝꯗꯨꯒꯤ BJP ꯂꯩꯉꯥꯛꯅ ꯒꯣ ꯇꯨ ꯍꯤꯜꯁꯀꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯆꯤꯡꯒꯤ ꯁꯣꯠꯊꯔꯕ ꯂꯝ ꯈꯔꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯌꯥꯎꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯒ ꯃꯐꯝꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒ ꯃꯈꯣꯏꯅ ꯑꯋꯥ ꯃꯥꯌꯣꯛꯅꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯄꯥꯎꯗꯝꯍꯟꯗꯨꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯒꯣ ꯇꯨ ꯍꯤꯜꯁ ꯑꯃꯗꯤ ꯒꯣ ꯇꯨ ꯚꯤꯂꯦꯖꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ PR ꯁꯥꯁꯟ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ PR ꯂꯥꯛꯈꯤꯕ ꯑꯁꯤꯕꯨ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯀꯌꯥꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯕꯗꯒꯤꯔ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯉꯥꯡꯅ ꯁꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯂꯩꯉꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯊꯧꯁꯤꯜ ꯑꯗꯨꯗꯤ PR ꯂꯩꯉꯥꯛꯅ ꯇꯝꯗꯨꯅ ꯑꯐꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯃꯇꯝꯗꯨꯒꯤ BJP ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔꯕꯨ ꯃꯄꯨꯡ ꯐꯥꯕ ꯁꯍꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯦ꯫ ꯁꯍꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯣꯠ ꯑꯀꯥꯏꯅ ꯋꯥꯏ ꯆꯥꯏꯈꯤ꯫ ꯁꯍꯔ ꯃꯅꯨꯡ ꯐꯥꯎꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗꯕ, ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯗꯨꯅ ꯃꯤꯌꯥꯝꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯁꯍꯔ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯇꯥꯕ ꯃꯑꯣꯡꯗ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯣꯏꯔꯤ꯫ ꯃꯗꯨꯅ PR ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯒꯣꯚꯔꯅꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯒꯣ ꯇꯨ ꯏꯝꯐꯥꯜꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ PR ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯁꯤꯡꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯒ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕꯁꯤ ꯈꯪꯗꯣꯛꯂꯒ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯕꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯒꯣ ꯇꯨ ꯏꯝꯐꯥꯜꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕꯁꯤ ꯒꯣꯚꯔꯅꯔꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟꯠ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫